mayam aina semjariba video siga kana kumba amattaga maridi leine jate aigi oiba wakhallong kita phongtok sagena video se semjarapani babse sumnungaitaba teki haibani aina ngasi phawbada video semakpada kanglup amattagi jati amattagi yengaga akoi meitai jati khatagi khalaga wasunganga moi semiba videos ku semju chu mayamda aigi video hek hawbadagi adum changaga yemu semiba video content ku semje karamba ku semna haibado sida aina atamnana kanagumba amagi jati amagi maramda hullaga ngangbasu leijate phaiga phai phatega phate maitaina lale adum haijagani atopa jati singna lale adum haijagani sida aigi jati na lalaga aigi jati na chumme haina ai kadunu ju haikiba leite adogi matadu atopa jati singduna makoina chummaga aina nampuda lale haiba hai ju haikiba leite chummi lali haiba khatani sida aina ngangbada soikiba ngarga su mayamna adum singdopiro adum ngasi phawbodadi ai ngangbada soidabra na khali kanam khatagi yengaga ai thabasu tawjadi wa su ngangjadi aina mi amana wa ngangina aina mi du hullaga aina ngangningai mathausu tade aigi ithausu natte adubu aigi apamba aina YouTube channel hangai bis aigi apamba aigi aningba mot to kitang ta su oisu phongdokpa phangjarati khamagi da magda channel je hangjarapani ai mi gi video do tok loraga my video se thagale si nungai ni tok hapsabana jade yengaga akoi su ngai pose munna taraga mana haningi bese karino mana phongdoi bese karino habiki wafam duni aduga Manipur da lairi bese mi lising la kutra mari kuntra mangamu lai hai aduna akhoina phongdok ningiba po asumba khangde aramba khangde si punamak johan mangam bhabase share to amadi mathau tai video se share to daga di mi ama khata da sum lai raga di jobang amoi adu discussion da yawba lairiba ahalaman singse makhoi gi voice sing jo tan abgi da makta laksabani phongdo iba lebak sta thoiba issue kanana kai tauri kanana kari ngangnari sakasina kai tauri habegi maram da khana nei na bani sida khana nei ne rebese khana nei ne reba thoina matam mangai kai thoaga magi leigiba lebak se issues ki maram da khangna bagi da makta share to ba laiba post da yamna yingbi ba yawi da ba yawi phongdoi wafam se karino ka haibdo khangdaba aduna akoina share tawragadi mi la amada yawraga su akoina khitang da julising yakayom pu la amada jo hanbang amni khambagi damakta lakthoga share tawjabani skumba afawa kana ba lebak se ki oigadaba voice kumba singzi pana gadra khambagi damakta lakthoksabani sida su mayamna lana khambigano moibu sidaraga discussion da yawriba ahalaman sing jubu sida kotharaga akoina ngang amta laiti bakoina nainari basing sigi maramda azumba sing ado mayamda sandokna bagi damakta semjabani ajaninge makoi mayamna khana nainara ba tumina adum lairaba channel amada nainaraga channel da adum losalaga adum laisankraba tadi kanana kari hane habiso khangbanga mate mayam si yengna bayawi yengada bayawi aduna mayamdo sandoraga di mayamna loimak khangi haduna ngasi suyongna kari tawi ba habegi lebak sigi maramda khangbanga mi base tasengna harga di tv discussion makoi mayam si isauna mateng jawe makoi gi mateng dagi ni ngasi phawba sakasna kari tawi sakana kari thabak sathegi haba khangbanga mi base baza miyamna video share bi habase akoi su munna tari bane tadan hekta video se semaga video ama lawre choplam hasam ba yaba po nate discussion da happy ba photo chamana na hapa su jaba nate koi su yenga munna taraga mari mangarak thonga taraga si hapa yaba wani si kana ba yani kana ba yaba wafam ni khallaga video ngai si semjabani mayamna sida lana hekta hek puthok base akoi su wakhalam nuai jade koi su kitang sandu agadi lebak da thoiba iran se kitang su santi phangadra asum aran sing do bizar phangadra baza miyam dan namhatlaga saka india sakana thambigi ba sing ase mit mai panggadra makhoi miyam na ngangiba singsi khallagi damakta semjabani hi video content semagi matangda mayamna akoina semba video se amna lana lobo ino ure mayamna aigi video content segi hawbodagin loi phawba changa yingbiyo karamba maongda senge video se karamba maongda semba video khusiamno haibdo adum changa yingbiraga khangani mayamna pamde nungaite haiba potudi kadunungdo tawroi tawgesu khande aigi video da mayamna video da kaba matamda aina sepa da khangde amada khangde ngang da khangde nungaite nakhoi gi video se lathoko haiba matamda ai video do thamde adum lathokhi bane mayam so adum yeng video mayam na comment da si video se ha kanu nungaite na taba nungaite ba oiraga di lathoko haiba da mi manga tar na hepa matamda ai video do adum lathok sagi hapsade aina thagaliba pose mayamna yade hairagadi ai kadobagi thamduno ai isaga tangi khanba yabra habegi wakhalon changaga ai video anamba loimok lathok sai amto su jaro moi anaga sangi paw ngatana anamba oirabani skumani hena kana base phangadra khanmagi damakta ai noine hapsabani aduga cookie hedana
kuki habasidi kuki ni makoi si akoi maite ga yingnabani makoina akoi maite da ngangning ba maite nupi nupa ahal laman angang thangde masin tin tin da ngange ado makoina ngamagi matung ina akoi nu su khumbani aduga makoina ngange na akoi na warong ningai su leite makoina ko su warapam su thok tabra kale sidi awai akhum ne moina ngamagi matung ina akoi su pakhum bibi bani makoina ngamagi matung ina makoina su pakhum bibi bani sida ina makoida kasu sawning ba warok budi lejade chak mane awai akhum ne do se side lo sinjarge mayamna ina ngambada soi ki ba lan ki ba kaya yaraga su mayamna ngapiyo maina sak ulaga video se number tan na de si video namjadrabni maramdi ai magya drabni lo makela bane kemanna na mayamna ai si usi male hai beso he yawe ai samse amta yawdre oi kemana maram oiraga hita kapu bagi adana si video se namdrabni mayamna ai kokse uraga yamna ngangnaba yawe adana isi kai jadana videos anamba ai sak uraga namjadrabni voice o chatawjabani aine video semjara ai se ai ki oiba mor khara phongdoksage na semjara pani kana gumba amattaga mari leina jade mayamna lana su khambigano